Kuki Kulai Paibasingna, Fagokcho Ikai Police Station Konba, Saiton Nganu Kon the Leba, Maitegi Yum Ama, Bom Pokai Handuna Amang Ata, Tohalam Lake, Micham Anisok Lake. Kuki Kulai Paibasingna, Bom Pokai Handuna Amang Ata, Tohalam Liba Yum Adu, Nganu Kon what number 8 the Leba, Salam Manikoba Amagine. Miyam na amang ata thoklaba manigi yum adu yengba changluraga thorakpada bom ani ama amu pokhairakpadagi bicham ani adu sokhibani haire salam manigi yumda bom pokhai handuna amang ata thohallamliba thodok aduna ngasi ayu pung 3 lom tarakpa adwaidani aduga bom machena panbadagi soklaba micham ani aduna Saiton hayai kon maning lekaidagi nongthombam injubala chahi 38 mapuroibagi maming lekitraba and bisorjit amasung Saiton awang maning lekai dege soibam sanatomba chahi yangkhani thoi apokpa lekhidraba angobi kawi haire soibam sanatombana yet thangba khubomda aduga nongthombam indubalana oi thangma khongda bom machena panbani haire Kuki Kulai Paibe singna maitegi yumda bom pokhai handuna amang ata thon khraba macho Saiton gi miyam horoktuna bom pokhai hairiba yum aduda changlaga yengnaba honarakhe Central Force na thingnaba honarabasu namduna bom pokhaiba mafam adu yauna miyam adu jahunke miyam aduna salam manigi yumda changduna yengbada yumgi mafam kayada akai atoi thokliba adu bom machena panbadagini haiba chapchana khangba ngamkhe yum adugi mafam anida bom phumlaga pokhai hankibagi kom macha ani amasu tawhaiduna leramba miyam aduna thingrakhe yum adudagi thoraklaba machung chawrakna ayuki pung Nipan minute Yankai Rom Tarakpa Adwaida, Adudagina, meter Yankai Humfurom Chatlaga Leba, Mafam Amada Amok, Bom Ani Pokaira K. Bom Pokaiba Aduda, Soibam Sanatomba Amasung, Nongtombam Indubala, Bom Machena Palaga, Sokibani Haide. Makoi Animak, Manak Nakba Hospital the Pukatuna, First Aid Pidaba Matung, Makata Balayangi the Mak Infal Hospital Amada Pukatri Haide. Bom the Mui Ani Sohan Kiba Adudagi, Kushaunaraba Miyamna, Central Force K Bunker Sing Adutuai K. Thaudok adu thokraba machung Bisnupur District ki SP yauna police ki mukok thongba officer sing District Administration Bisnupur gi ADM Toijam Opendro amade kumbi AC ki MLA Sanasam Premchandra thaudok thofam da laktu ningsin khe Forensic Science ki team amasu thaudok thofam da changduna thizin humjin bagi thabak chathakhe thaudok thofam da lakhiba MLA Sanasam Premchandra na hai Saiton gi miyamna pamliba adumak thabak onthokpa ngamnaba Security Jackson Taurak ase khara hongdok thongjin tawrakani asigumba nungaitaba thodok ase wakhal tadaba miyoi kharan thoganbane matungda asigumba thodok ase amuk hana thoktanaba mari leinaba security force ke mukok thongba singda haikre haina mahangna phongdokhe hojikse koi sinamayam staista koi sesal haibu koi loin urusini kaisu thoidokpa ka hena irang thokpagi kaisu thoidokpa laigani haiba koi tawdemram dikeno koi loin gyan tai ai laiminari parja jinga koi jati koi laiminari jingje loin gyan ta banga tani gyan ta da khana tawsida koi gyan ta da sing do warak ngai dam ta pha ngai dam koi jik tonga tonga security force ki changhela koi mayam thok taw hore kana na toribu soi de putok chrakani da koi parja na pa phana lerami ba koi ki check post singje kara change tok toksin adugo tawramdaba leiramdaba famjingda koi people sing laibiri bai psychology pgm di tongal tongan ba nakpis leibanga du kon ki parja na pamba jaga da koi deploy tong ngai sem sare nai thamjai Amaromda ngasigi thodok adu hakthengna yengshinba lakhiba Pongwi Vice President Case Chandramani na paumi singda hai Kuki Kulai Paiba singna tawrakliba thawong ase ipomna akan mongda kanjam tawe haukiba December thadasu maitai IDP sing Fagokchau ikhaida changle haibagi pau hek tabaga bom amadi nongmai kapsinduna andarakriba adune ngasisu amok Saiton nganu konda bom pokhai handuna maitegi yum ama amang ata thohan badan natana micham ani asok apan hankhre masi yamna nungaitaba thodok amane Central Force mayam ama thamjilabasu ingna chikna leiba lamdam ama haibadudi oiba ngamdre maram aduna Central Force sing asi lokhoklaga Manipur ge security force sing natraga iraipak iramdam asi nuksijaba khulngakpa sing oina thambana fare asigumba Kuki Kulai Paiba singna chatharakpa thawong sing asi yaningdaba phongdoktuna hayeng lekai da miyamgi wakat mifam pangthokpiyo haina mahangna phongdokhi ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯥꯔꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯁꯤꯡꯅ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩꯖꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯥꯛꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄꯦꯔꯤꯐꯦꯔꯤ ꯐꯨꯠ ꯍꯤꯜꯁꯇ ꯂꯩꯕꯤꯔꯤꯕ ꯖꯥꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯛꯑꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯦ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯊꯝꯕꯤꯔꯒꯅꯨ ꯃꯁꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯐꯣꯔꯁ
or natre hargana khun ngakpa manipur nungsiba maraiba kanjaba pamba aduguma miyosingduna oina mafam do nga aga leiram matam du dana hena khoje tangdu leitana hingba ngamgani haibagi wakhalonse idp sing amasung manipuri praja amu oina khoida wakhal lama lae asigumba aikhoi bu ngakpi ganena laiba lengak central forcing se masigi mathakta aikhoina sangsin ga dawri bamsung india lengakna aikhoida pibiriba thajaba khuding manghal lakose masi manghan biganu ngasigi thodok adugi matangda Saiton Gram Panchayat ki Pradhan M Ibomchana hai ngasigi thodok asi kanana thokanbano thodok asida chenaba sing athuba matamda governor amade district administration na thigatpiu amade matungda asiguma thodok ase thoktanaba singbiu haina mahakna phongdokhi misa mani mamuk sokpase ko yamna thamoi sore nungaijade aduda koina chinghan matamda moi army na su yam kana hakoi bedo changtanaba thingi khanja singna pameba local leader singna pamebade mera pai singna pamebade haiba ngasi sida koi thongda deploy toriba akoi gi CRPF check post adi sida koi lapses laiba mafam sida koi front line da koi central force asi kakat piraga state force na thong sida koi entry sima koi changdok jengin entry sima state force thambi base prajana pame adu loinana hoji haiba koi moile tek to basangai ba hek mafam sida ki koi sida thokpada loi ure sigi sida kongnang kong ma lei asida sida koi front line sida post ama thambi ba adu maningda hoba post ngai post ani ma somda hapchen berga central force thamaga di masigi thodok si makha dana thogoi hadra haibagi prajagi thajaba lei Saiton gi khunja singna aikhoigi paumida phongdoropagi matung ina salam mani gi yum ase bengali gi yum singna koishilaga leibane yum mapu salam mani amasung mahaki imung gi mi singde kumja inglisingani shumna kulhumdoi gi me ahumdagi hawrakiba irang asina maram oiraka yum thadoktuna hause kaibulam jawda leiba relief camp ta leibane nakal amaromda Saiton Gram Panchayat Ward number 8 ke manung chana leiba nganu kon hairiba mafam ase hauzik maitai changba yadan leiriba mafam ne loinana mafam ase central force na ngaklaga leiriba ne central force na ngaklaga leiriba mafam amada matau karamna bom pokhai kribano thawong ase idp sing mayumda hanjin hannaba lengang honariba ase mai paktuna ba kuki singna honaba male nganu kon hairiba khul asidagi khara chatlaga kuki gi khul singsu leiriba ni haina khunja singna phongdurokhe ngasi Saiton nganu konda kuki khulai paiba singna bom pokhai handuna amang ata thongan khiba amade micham ani sohan khiba aduna maram oiraga moirang kaithel thong hangna khide adubu lambi chatpadadi athingba lekhide Article 21 gi makhada miyamda right to livelihood fanghaliba MGNREGA haina khangnaba act ase subnatage central sponsor scheme amu oina onthorakpa ase constitution khongaunabane haina AICC gi Manipur in charge oidiba Congress ke MP Saptagiri Shankar Ulakane union lengak ase gi mathakta maral sirakle wafam ase MGNREGA gi maming VVG Ramji Ek haina onthokhibagi mayokta ngasi Imphal gi bichi road ta leiba Congress Bhavan da pangthokhiba pawgi mifam amada mahakna phongdokhibane Manipur Pradesh Congress Committee MPCC na sinduna pangthokhiba pawgi mifam aduda Saptagiri Shankar Ulakana hai BJP na luchingba NDA lengak asina MGNREGA gi maming ase VVG Ramji Ek haina ontokhiba ase leibak asigi father of nation hairaga khangnariba Mahatma Gandhi bu ikai khunadabane thawong ase Congress na akan mona condemn tawe hanjak parliament pass tawkhraba machong president ayaba piduna ek on khraba VVG Ramji Ek ase BJP na parliament bill oina hatu puthorokibane
MGNRAGA hairaga khangnaba ek ase kumja English nishumna mangada matam adugi UPA lingakna khungangda leiba khunja miyam yaifanaba puthokibane ek ase atopa ek amana mahut siningbagi wakhalon BJP da lei haibase makoina haukiba chahi taraga mathoi asida chatharakiba thawung kaya asina mayek sengna tai haina mahangna phongdokhe VBG Ramji ek haina president ayaba pikraba ek asina miyamgi right khongauna batan natana constitution chu singnai haina pallajuna mahangna makhatana hai MGNRAGA gi funding pattern ase center na chada marifutara amati state na chada tara oirambane adubu nauna puthokliba BBG Ramji ek asidade center na chada humfu amadi state na chada nimfu puthokadabani haire masina lairaba state singda achawu polum ama pohlagane anauba ek asida yauriba farming pig season da scheme ase tha ani lepkani hairiba asisu lawmi singi right matbane Amaromda ek asigi maru oiba clause ama oina section 39 da yauriba wafam ase yamna ninglangngai ne ek asigi section 39 na scheme ase akaknaba state amada chalaiba yahandabagi provision pire masi aikhoina line da lofom thokte asigumba draconian oiba ek ase rebuild taunaba Congress party na tha asigi taradagi February 15 fauba MGNRAGA bachau sangram laibak sinba thuna chathanaba firep lobane laibak sinba thuna chathakadoriba protest asida tongan ba khongdang sing chathagane mamangda lawmi singna akanba ihau hauduna farm law bill refill tahon-khiba adugumna VBG Ramji ek asisu rebuild tahonaba Congress na akanba khongdang tangsingani haina magna makha chana phongdokhe meet some of the IDP families to see how they are living. I've been told that they've been given only food. The children, they are not going to schools. They are in a very, very desperate situation and very sad situation. And the responsibility of my security or my team's security is with the government, it's President rule. And I'm not worried about any security threats or something like that. But it's really unfortunate. Like, why do you have President rule if you can't solve it? Why was a democratically elected government be removed? And with that, 55 MLAs from BJP. Why is that the MLAs are given threats that they can't come to press or public? Why are they not opening up their mouth? This is very, very unfortunate. And if the public representative, they can't raise the voice of the people, then they don't deserve to be MLS anymore. Let there be fresh elections. And you have seen our MPs, Bimalji and Alfredji, they are so vocal in parliament. Each and every issue of Manipur they are raising continuously. And it's not only these two MPs, all the MPs from India Alliance, the Congress party and our alliance partners, even MPs from Samajwadi party, DMK, everyone is raising. But why are the 55 MLAs from BJP aligned parties, they are not raising the issue? Is it not affecting their lives? They're very sad and unfortunate, but we'll still continue with our program to Churachandrapur. Paugi horokfam mayek sengdana media na pau ibagi hinabi thadokpiyo Laingak semba natraga assembly dissolve tawba natana Manipur president rule sangdokpagi wafam leite haina Khrai SG MLA El Susindro na phongdokhrei British na Andaman and Nicobar Island da loi thakiba ipa ipu athoba singi khongul liba chatpagi khongchet ama lamthabaga mari leinana ngasi pangthokiba thoram amada TOMTV na hangba wahang amagi paukum oina wafam asi mahakna phongdorakibane Patriotic Writers Forum Manipur na silaga ngasi ayuk kanglagi nongchup thangba hojang da pangthokiba lamthabagi thoram aduda MLA El Susindro na makhatana hai Indian Constitution gi makhada lamdam asa president rule tha taruk anjak thamle makhatana sangdokpagi provision Indian Constitution na pide President rule ki anishuba term asi loigadawrabani na hojik laingak semba ngamlagana semba ngamdragana assembly dissolve tawba natana atoppa ahumsuba lambi amata leite thajaba yaba paugi likhun amagi machung ina hairaga aranba yumfam yaudaba pau iba haibase yam ikai ningai ne President rule haibase state ki lengak ase center ki makhala thambane anauba lengak ama thamba natraga thamdaba haibase center ki makha pole Miyam gi power adu center da sina thokhrabani na hojikte center gi makhada thaushil ngaiba natana upai leite matam kharagi mamangda miyamna laukhiba kholaw amade apambagi machung ina state asida president rule thamlakhibani president rule thamlakpada khwaidagi haraukhiba Congress party ngaside assembly dissolve tawba amuk pamle Housingna amuk popular government sembarom da issue asi chetle popular government ama semna ba honaragana amuk leibak irang thogan na ba honarakane
ꯐꯤꯚꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯉꯁꯤ ꯂꯝꯊꯥꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯂꯥꯄꯥꯅꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏ ꯊꯥꯔꯒ ꯊꯝꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯛꯂꯕ ꯃꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯛꯈꯪꯗꯨꯅ ꯃꯅꯤꯄꯨꯔ ꯄꯔꯕꯠ ꯍꯥꯏꯅ ꯐꯥꯎꯕ ꯈꯪꯅꯍꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯗꯤ ꯃꯤꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯦ ꯏꯕꯤꯔꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯈꯕꯔꯗꯒ ꯀꯩ ꯍꯥꯞꯄꯛꯏꯁꯦ ꯑꯩꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯄꯥꯎꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯍꯥꯏꯕ ꯑꯃꯒ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯂꯩꯒꯅꯦꯕ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕꯁꯤꯡꯗꯣ ꯈꯜꯂ ꯏꯔ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯃꯔꯝꯗꯤ ꯁꯤꯗ ꯑꯣꯞꯁꯟ ꯑꯅꯤ ꯈꯛꯇꯅꯦ ꯑꯥꯏꯗꯔ ꯗꯤꯖꯣꯜꯕ ꯇꯧꯕ ꯑꯃ ꯑꯥꯏꯗꯔ ꯁꯔꯀꯥꯔ ꯁꯦꯝꯕ ꯑꯃ ꯑꯗꯨ ꯅꯠꯇꯅ ꯑꯣꯞꯁꯟ ꯑꯇꯣꯞꯄ ꯑꯝꯇ ꯂꯩꯇꯦꯕ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯦ ꯊꯥ ꯑꯅꯤ ꯇꯥꯝ ꯑꯅꯤ ꯍꯥꯏꯔꯗꯤ ꯊꯥ ꯇꯔꯨꯛꯀꯤ ꯇꯥꯝ ꯑꯅꯤꯁꯦ ꯁꯥꯡꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯄ ꯌꯥꯗꯦꯕ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯄꯥꯎꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯗꯩ ꯁꯣꯔꯁ ꯑꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯥ ꯒꯥꯏꯁꯤꯁꯨ ꯑꯩ ꯈꯤꯇꯪ ꯃꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯁꯔꯀꯥꯔ ꯁꯦꯝꯃꯛꯇꯕꯗꯨꯗꯤ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯗ ꯁꯤꯟꯅꯊꯣꯛꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯎ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯄꯥꯝꯃꯤꯅ ꯂꯥꯎꯈꯤꯕ ꯇꯤꯚꯤ ꯗꯤꯁꯀꯁꯟꯗ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯇ꯭ꯔꯤꯠꯇ ꯊꯣꯛꯑꯒ ꯂꯥꯎꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨꯒꯤ ꯉꯁꯤ ꯀꯣꯜꯗꯨꯅꯦꯕ ꯂꯥꯛꯏꯁꯦ꯫ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ (NPP) ꯇꯦꯔꯥꯂꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯥꯐꯣꯡꯂꯒꯅꯤ ꯍꯥꯏꯅ NPPꯒꯤ ꯍꯥꯟꯅꯒꯤ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔꯅ TOMTVꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯍꯣꯡꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ TOMTVꯒ ꯑꯈꯟꯅꯅ ꯎꯅꯕ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ NPPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯟꯔꯥꯗ ꯀꯦ ꯁꯪꯃꯥ ꯌꯥꯎꯅ NPPꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯨꯝꯅ ꯂꯧꯕꯒꯤ ꯃꯍꯨꯠ NPP ꯑꯁꯤ ꯅꯣꯔꯊ ꯏꯁꯠ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯍꯥꯏꯅ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯍꯥꯛ NPPꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯔꯇꯤ ꯀꯟꯕꯗꯒꯤ ꯃꯅꯤꯄꯨꯔ ꯀꯟꯕꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏ ꯍꯥꯏꯅ ꯂꯧꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯒꯅꯤ꯫ ꯍꯟꯗꯛ ꯅꯧꯅ ꯁꯦꯝꯒꯗꯧꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ (NPP) ꯇꯦꯔꯥꯂꯥꯏ ꯍꯥꯏꯅ ꯀꯧꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ NPP ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔꯅ ꯇꯦꯔꯥꯂꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯅꯣꯡꯊꯣꯝꯕꯝ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤꯅꯤ꯫ NPP ꯍꯧꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯃ ꯍꯟꯗꯛ ꯅꯝꯈꯤ ꯃꯗꯨꯅ NPPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯟꯔꯥꯗ ꯁꯪꯃꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯄꯥꯔꯇꯤ ꯑꯁꯤ ꯀꯣꯟꯔꯥꯗ ꯁꯪꯃꯥꯒꯤ ꯑꯄꯣꯛꯄ PA ꯁꯪꯃꯥꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯂꯤꯛꯂꯝ ꯑꯗꯨ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯂꯩꯕꯗꯒꯤ ꯃꯍꯥꯛ NPPꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯛꯄꯅꯤ꯫ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯩꯇꯩ ꯀꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯩꯇꯩꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅ ꯊꯝꯂꯛꯄꯅꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯤꯡꯊꯤꯅ ꯊꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗꯁꯨ ꯄꯥꯔꯇꯤ ꯑꯁꯤꯗꯒꯤ MLA 10-15 ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯊꯥꯖꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯩꯇꯩ ꯏꯠꯁꯦꯜ ꯑꯩꯈꯣꯏꯅ ꯅꯠꯇꯅꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯗ ꯋꯤ ꯍꯦꯞ ꯗ ꯇꯦꯟꯗꯦꯟꯁꯤ ꯑꯩꯈꯣꯏꯁꯦ ꯄꯨꯛꯆꯦꯟ ꯃꯥꯟꯅꯗꯕ ꯑꯃꯒ ꯈꯥꯏꯅꯕ ꯑꯗꯨꯅ ꯅꯥꯎ ꯂꯦꯠꯁ ꯗ꯭ꯔꯣꯞ ꯑꯣꯜ ꯑꯣꯐ ꯏꯠ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯝꯇ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯁꯦ ꯇꯧꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯩꯇꯩꯁꯦ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯅꯤꯄꯨꯔ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯃꯗꯨ ꯇꯧꯒꯗꯕꯗꯣ ꯑꯇꯩ ꯄꯥꯔꯇꯤꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯇꯦꯔꯥꯂꯥꯏ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯗꯨꯅ ꯗꯦꯠ ꯋꯤꯜ ꯕꯤ ꯑꯋꯥꯔ ꯃꯦꯟ ꯑꯣꯕꯖꯦꯛꯇꯤꯚ ꯑꯗꯨ ꯇꯥꯔꯒꯦꯠ ꯑꯣꯏꯒꯅꯤ ꯃꯩꯇꯩ ꯀꯟꯗꯕ ꯌꯥꯗꯦ ꯃꯩꯇꯩ ꯀꯣꯟꯁꯣꯂꯤꯗꯦꯠ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯣ ꯁꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯃꯩꯇꯩꯅ ꯀꯜꯂꯦ ꯍꯥꯏꯔꯒ ꯉꯁꯤ ꯀꯟꯕꯁꯤ ꯗꯔꯀꯥꯔ ꯑꯩꯅ ꯑꯣꯏ ꯍꯥꯏꯁꯦ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯦꯟ ꯄꯥꯔꯇꯤꯁꯤꯄꯦꯟ ꯃꯦꯟ ꯂꯧꯔꯤꯁꯦ ꯃꯩꯇꯩꯅꯦꯕ ꯀꯨꯀꯤꯒ ꯅꯥꯒꯥ ꯈꯟꯅꯕ ꯀꯥꯟꯗꯁꯨ ꯀꯅꯥꯅ ꯁꯝꯖꯟꯍꯟꯈꯤ ꯃꯩꯇꯩꯅꯤ ꯑꯃ ꯇꯧꯔꯁꯨ ꯁꯤꯒꯨꯝꯕꯒꯤ ꯂꯥꯛꯄꯁꯤꯗ ꯃꯩꯇꯩꯁꯤ ꯃꯄꯥꯡꯒꯜ ꯀꯟꯗꯕ ꯌꯥꯗꯦ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯕ ꯋꯥꯅꯤ ꯁꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ
कुकी हाथ से बनते सी तो कोई नगा क्या तो से बनते कोई ने स्ट्रॉन्ग करके दी नशा के से द स्ट्रॉन्ग फोर्स अदु नाकनी अदु आइना नशा the state has to be strong state की नहीं बसे strong है से मसी क्राई दिगी लाके तो क्या है कोई की मैथी दिगी लाक पता कोई बात मणिपुर प्रेसिडेंट रूल के लेंगाक थमलिबा असे इरांग असिगी वारुशिन पुरकनबा नते लमदम असिदगी खोनी लौथोकनबने हाइना खुंद्राकपम एसीगी एमएलए थोकचोम लोकेश्वर फोंदोखरे वाफम असे नॉर्दर्न स्टूडेंट्स क्लब खुंद्राकपम गे फुतरुक सुबा मपो कुमोनगा मरी लेनेना पांथोकपा थौरम अमदा माकना फोंदोखिबने खुंद्राकपम मयाई लेकाइदा लेबा लाइनिंग थौ पांगलबा कम्युनिटी हॉल दा पांथोखिबा थौरम अदुदा एमएलए टीएस लोकेश्वरना हाई बीजेपी दा लेंगाक सेंबा ngambagi एमएलए मतिक चाना लेरबसु हौजिक फाउबा लेंगाक सेमदना लेदे स्टेट असिदा पीआर लेंगाक थमलिबा असि हौजिक थोकलिबा इरांग असि लोशिनबा नते मणिपुर फाउदुना उ क्वा सुपारी मरु अमदे अतै ममल यामलबा पोलम सिंह लौथोकपदा अयेत अपन लेतनबा थंबा पीआर ने मियोय खरगी कानाबा लौनबु होनबदा हौजिकती लेबाक असि कांखोंग चाहेले हाइना मांगना मखा ताखे ngasiगी थौरम अदुदा चाही मरीफुगी मथक्ता लेबा अहल सिंह अमदे माइकई अदोंगे थोइदोक हेंदोकपा सानरोइसिंगदा खुदोल पीदुना काई खुमनबा उतखे हौजिकसे पियार तमगंद्रे सरकार छेने छरा भय ज्ञानन दादले पुरा पुराउ तौलर थमसे करिनो हमसे इलेक्टेड ओइबा अखोइना थौमान लिंजेलना लेबागी तमदनी कोइना सोम थोपै वखन पोक्तन मरम उदुना नमसी से सेंटरना करेने फगी प्रजा पुनमसे मणिपुर लेका प्रजा सचन पुनमसे हाइबु मनुदले तिन्दो अदुगा चाबा दे पांखना खलगा बीजेपी सरकार होनबदि हाइबसे हाइमंदai हमने हारिसे मरमदि अखोइना नो नदुमत तोय नदि खुई मियांग दुला खुई डेमोक्रेसी ले पाने सिरते तो खुई यारो हाइना नक योले यार थमगा प्रजा की अचेगम के तल्लो लहलो अदुगा मयान खलगा थगलगा अतोबा सरकार सिमो कछु बाइदेना ngasi saiton nganu konda leiba yum amada bomgi attack chathaduna khunja kaya asok apan nanghan khibagi thawong adu kokomina akanba mawongda condemn tawrakli kokomi gi IPR sub committee gi convener laikhoram jayantana thadorakpa cherol amana hai thawong adu terrorist ki thawong ni micham miyam da landarakpa aduna constitution na piriba fundamental human rights sing khongoinare asigumba thawong sing asina lamdam asida narco terrorist singna maning tawduna leire haibasi mayek singna takle thawong asi security force na matik chaba cheksin thorang lokhat hautaba matam chana response bi haudaba amadi chathafam thokpa investigation sing matik chana chatha haudabadagi thokibani ngasidi matam sangna narco terrorist singna militarization chatharakpa asina achauba institutional failure ama mayok narabra haibagi wahang lakle थौदोक असिगी टेक्चाक स्टेट एडमिनिस्ट्रेशन अमसुंग सिक्युरिटी ना पुफम थोई असिगुम्बा थौदोक सिंग असिदा चेनबा सिंग फागतुना मरागी मतुंग इन्ना फंगफम थोकपा चैराक पीदबना मखाताना अदुमक चथरकपनी ngasi फावबदा मफम अदुदा ऑथोरिटी ना चथखिबा इन्वेस्टिगेशन सिंगदा चेनबा टेररिस्ट ग्रुप अमतगी ममिंग खंगलकिबा लेट्री ऑथोरिटी ना तुमिन्ना लेशिनबा अमदी ट्रांसपेरेंसी वाटपगी ममी अम चाउना तारिबा असि लाइबक थीबनी ngasiगी थौदोक असिगी मतंगदा akaknaba matamgi manungda yamna transparent oiba investigation ama chathagadabani investigation adugi finding khudingmak miyamda khanghangadabani haukhiba December 13 ta torbungda chatharakhiba attack aduga mari lainana chathaba investigation gi process mifami pun yawba amadi lokhatkhiba action sing yawba official status report ama puthokadabani masigi mathakta irang asina shokhallaba mafam singda micham miyam खुदोंग थीबा थोक्तनबा लौखटफम थोकपा चेक्सिन थौरांगसिंग लौखटले हाइबगी चप चाबा थाजब अदु मियाम द पीगदबनी नार्को टेररिस्ट सिंगना चथरखिबा अटैक सिंगे विक्टिम अमदी मखोइगी इमुंग मनुंगी दमा कोकोमिना मतम पुनमक्ता लेपली हाइनसु चेरोल असिना मखातारी हौगाकचाउ इखाई पुलिस स्टेशन की मनुंग चन्न लेबा nganukon gi yum amada bom pokhaibagi thodok ama thokpadagi mafam aduda miyamna changsilubada makhatana bom ama amok pokhairakpadagi miyoi ani asok apan nanghan khiba thodok aduda chenaba sing khupna thigatuna chap chaba thabak lokhatkadabani haina all Manipur United Clubs Organization amuko na taksilakli hiram asiga mari lainana amuko na thadorakpa cherol amana hai ngasi thokhiba thodok adu makhatana thokhandanaba India
India Lengakna Chap Chaba Tabak Lokhatkadabani Micham Miyamda Hanjin Hanjin Aki Akhang Amadi Asok Apan Nanghaliba Asi India Lengakna terrorist singbu maning tamhanduna lamdam asida leiriba kanglup hurup singi marakta nuksinahandanaba sinba thausilni haina lawi ngasigi thodok asigi maramda kupna thigatuna jenaba singi mathakta matik chaba action lokhatkadabani haina Gerald asina makhatari Ngasi sakhangdaba singna saiton nganu konda chathakhiba bomgi attack adu thado community international na akanba mongda condemn tawrakli lob asina thadorakpa chirol amana hai asigumba terror attack asina maram oiraga tangdu leitaba pamjaba thado phurupki miyamda akitu jungba phawhalle ka henba thawong asigi mayokta thado phurupna lepaga loinana tangdu leitaba Manipur amagi damak khongpham chetna lepli president's rule chatnariba lamdam asida government of India nasu lokhatpham thokpa action lokhatpiu hainasu cherol asina makhatari Sakhangdaba singna Churachandpur gi Saitol area manakta leiba Gemnom Phai khulda bomgi attack chathakhiba amadi miyoi kaya asok apan nanghankhiba adu Kukijo council na akanba mongda condemn tawrakli Kukijo council na thadorakba cherol amana hai thodok aduna maram oiraga miyamda chawna mipaiba pokhalle thodok adu buffer zone area nakna thokhibani mipum kudimakna buffer zone asi ikai khumnagadabani amadi pamdaba thodok thokhalloidabani haiba wafam asi Kukijo council na amuk hanna ningsingli Christmas kumai amasung New Year gi matamda asigumba thodok ama thokhalakliba asi laibak thibani maram aduna mari leinaba singna hiram asigi matangda achan miran naidana investigation chathabiyu amadi miyamda achumba wayel phanghanbiyu haina cherol asina makhatari Haukiba December gi tang 13 ki numidangda kuki khulai paiba singna torbung maitai lekaida bom amadi nongmai kapsinduna attack chathakraba matung ngasi amuk na haunana saiton nganu konda bom pokhai handuna micham ani asok apan nanghan khibagi thawong adu yaningdaba phongdoktuna ngasi numit yungba matung pung ani rom taba aduwaida imagi mairagi thawmi sing governor gi get tamna thomjinkhre tungda governor na appointment pirakpadagi imagi mairana governor unaduna action lokhatpinaba takshinkhre Governor Ajay Kumar Bala unarubagi pau tamladuna imagi mairagi president T. Hay Sujatana paumising dahay President's rule laina kuki kutlay paiba singna hanjin lan kay hawraklaba pauba Governor na action amata lokhat pangamdaba asi Governor matik chadre takchabani mamang chahigi December 13 kuki kutlay paiba singna torbung maitai lekaida nongmay amadi bomb kapsinduna chatharakiba attack adugi white paper ama puthokna batakna duna leiringay cherak asida ngasi amok saitolgi nganu konda bomb attack chatharakle phibam asi yawraba pauba Governor na kariki tumina yengnaga leiribano ngasi bom pokhaibagi thodok thokliba mafam asida Central Force leitaba sunnate haujik leiriba PR manung asida kuki khutlai paiba singna tawning bata tawraga leire law and order ngakpa ngamdrabadi Manipur thadoklaga chatpikro haina mahakna phongdokki Governor ga unakiba aduda Governor gi maikaidagisu athuba matamda high level security meeting ama pangthoktuna issue asigi matangda kupna khanaragani jingnaba mafam singda phawba combing operation chathagani haina mahakna thajaba pirakhi hairi ngasi nong musu saiton da hujmaina to holakpase masi yamna khoida kainoni praja da yamna problem ore ngasi soiba ladies amasung gents tugi maran karino maduda central force thamna sugumna to hanba habase masi yamna sargi government chalai ngam dabagi poni na khoi adum hairami ado ngamoi de bo taragadi mama sama chatpana pharne habasu dum hairami mana edugi nate khoi hujima high command meeting phamgani ai ngasi da su thungbani ai ngasai da gi report su lojare ado moi coming operation su tawna na haire ara khoi coming operation se makha da tawgodam te chingtha ta sukara ka coming operation tawgodamani maramdi president rule na lerpa matungda ngasi bauta chingda manda coming operation tawbase uu de tampak ta ne hena tawbo inu ui nahamu torbung banglada gano si thwe accident se thwe adu matungda hairok lom doina dum tawba es adu de atopa channel na magine duni makhang dabdi na te khangame adu bo khoi na haire haina riba tawna riba pose yamna government na mo oraga yamna equality da thabak tawda boina khoi praja na di ure aduna maram oraga
हाइरिबा 3 days सिदा प्रजा की साइड गवर्नमेंट की साइड तगी हाइरिबा पोट खुदिमक से अमु हन थोलरो हाइबगी ऑर्डर अम दरकार ओय व्हाइट पेपर अम पुथोप दरकार ओय मधु पुथोप ngam लेरिबा सेंट्रल फोर्स अमसु गवर्नर फंबगी आठ थोक्तरे हाई कमांड फर आदगी हाइरगसु एस ए गवर्नर मो ओइना प्रजा से हुजि प्रेसिडेंट रूल की मतमनी हाना सरकार पालिंगाइदा चमना फंबसु नते हुजिति इसाना पाइजरिबा पोटनी पावर से अदुना मसी पुनमक जे होनाबियो हाइबदा मांगासी जे हुजि मोय सिक्योरिटी की मीटिंग फंगनी हाय अदुगा अंगम मखै तौरगा मोय प्रेस ब्रीफिंग सु मोय अदुम पिजरके मणिपुरदगी नुपी अमना महाकी लिव इन पार्टनर ओइबा साउथ कोरिया मचा अमा थांगना थिल्लगा हाटख्रे नुपी अदु पुलिस न फारे हाइरी इंडिया टुडे नॉर्थ ईस्ट की रिपोर्ट अमना हाई थौदोक अदु ग्रेटर नोएडा दा ngarang थोखिबनी लैखिद्रबा साउथ कोरिया दगी नुपा अदुगी ममिंग दग जीयू कौवी महाक ममिंग लैरबा मोबाइल कंपनी अमदा मैनेजर ओइबनी महाक थांगना थिल्लगा हाटली हाइरिबी नुपी अदुना थांगालदगी लुनजियाना पामाई कौवी हाइरी थौदोक अदु थोक्लबा मतुंग लुनजियाना पामाइना दग जीयू GIMS हॉस्पिटल दा पुखटलखी अदुम ओइनमक महाक सिना पुरगले हाइना डॉक्टर सिंगना डिक्लेयर तौखी हाइरी हॉस्पिटल असिगी माइकैदगी पुलिस ता पाउ पीबदगी पुलिस की टीम अमना मफम अदुदा लाक्लगा नुपी अदु फागतखिबनी पुलिस न फोंदोरकपगी मतुंग इन्ना मखोय अनि चही अनि रोंगी ममांगदगी लेमिनरखिबनी ngarang yu ngauraga मखोय अनि निंगाई संगदानरकपदगी फुना चैनबा थोखी मदुदा लुनजियाना ना दक की थबाकता थांगना थिनखिबनी हिरम असिगी मतंगदा नॉलेज पार्क पुलिस स्टेशन ना केस अमा लौखटले मी हाटपगी मरालदा पुलिस न फारबी लुनजियाना पामाई वाहंग पाहंग चथबगा लोइनना मखा ताबा लोगी ओइबा थबक सिंग लौखटनबा सेम साखरे हाइना पाव असिना मखा तारी 4 जनवरी 2026 को जिम्स हॉस्पिटल से थाना नालित पार्क पे मेमो प्राप्त हुआ कि एक व्यक्ति जिसका नाम डक ही यू है जो साउथ कोरिया का रहने वाला है मृत अवस्था में अस्पताल पे लाया गया है। इस सूचना पे तत्काल पुलिस मौके पे पहुंची। जो प्रारंभिक जानकारी की गई तो पता चला कि यह व्यक्ति सेक्टर 150 में रहता है तथा एक प्राइवेट कंपनी में ब्रांच मैनेजर का कार्य करता था तथा एक महिला के साथ लगभग 2 वर्षों से जो महिला मणिपुर की रहने वाली है उसके लिव इन रिलेशन में पति पत्नी की तरह रह रहे थे। रात्रि में इनका झगड़ा हुआ क्योंकि यह व्यक्ति जो जानकारी हुई है कि ड्रिंक करने का आदी था और इसको लेकर आए दिन झगड़ा होता रहता था। रात्रि में झगड़ा हुआ और महिला ने इस पे चाकू से हमला किया जिससे ये चोटिल हो गया और इसकी मृत्यु हो गई। थाना नालित पार्क पुलिस ने तत्काल जो है इसका पंचायतनामा पोस्टमार्टम की कार्रवाई की तथा सुसंगत धाराओं में मुकदमा पंजीकृत कर अग्रिम विधिक कार्रवाई की जा रही है। लेबाक असिदा अहानबा ओइना INA ना मचु अहुंगी फिराल चिंखटखिबा अदु फ्रीडम फाइटर हेमाम नीलमनी की सुमांगदा अहमद चौधरी ना चिंखटखिबनी हाइना सकनाइरबा ममिरोय नरेंद्र निंगोम्बना फोंदोखिबा अदु युमफम याउदबनी हाइना INA मार्चर्स मेमोरियल कम लाइब्रेरी लोकल एडवाइजरी कमिटी की मेंबर वाई मोदुना फोंदोरकली INA मोइरांगी कॉम्प्लेक्स ता पांगथोकपा पाउगी मिफम अमदा वाफम असी फोंदोकलदुना महांगना मखाताना हाई खंगदना अखंगबा सादु मियाम तिनबा मफमदा थमखिबा वाफम अदु हौजिक सोशल मीडिया दा वायरल ओइरक्लिबा असी यामना नुंगाइते INA की फिराल कनाना युंखी हाइबा यावना मरी लेनबा वारोल खुदिमक पुवारीगी लमाइदा इदुना लेख्रबनी मणिपुर की अहानबा चीफ मिनिस्टर ओइरंबा लेखिद्रबा माइरेंबम कोइरेंग अमदी फ्रीडम फाइटर हेमाम नीलमनी यावना मसक नाइबा कयाना इरंबा लाइरिक कयागी मतुंग इन्ना कई चोंगथोकपा येकपा मचु अहुंगी निंगतंबगी फिराल असी मोइरांग कंगलादा कुमजा लिसिंग चमापन निम्फू मरीगी अप्रैल 13 INA की इंटेलिजेंस विंग बहादुर ग्रुप की कमांडर कर्नल सौकत अली मलिकना चिंखटलंबनी महाकना ब्रिटिश का लान सोकनरब मतुंगदा लान माई पाकलगा मोइरांग हाइबा लम असी निंगतंबा इंडिया अमनी हाइदुना फिराल अदु चिंखटखिबनी असिगुंबा तसेंगबा पुवारी असी नाथैरमलगा मोहम्मद नाकी अहमद चौधरीना अतोप्पा मफम अमदा फिराल अदु चिंखटखि हाइ इरक्लिबा असी हक्चिन लवी
Mohammad Naki Ahmad Chaudhuri Moiranggi tongan-tonganba thaudok wathok kayada saruk yaramba miyoini adubu mahakna phiral chingkhatkibadi leite Narendra Ningombana phongdokhiba wafam aduna maram oiraga tunglam chatta chamamnaba kaya thoklakpa yaba leibana wafam asi mahakna athubada sengdorakadabani hainasu mahakna makhatana phongdokhi Shri Koirengna Englishing Magat Samapan Mathuga Mangata Pangthokibda Seminar Amadasu Mahak Masagon Haiba Suledavani Masida Kadaidagi Matau Karamna Narendra Ningombana Muhammad Naki Ahmad Chaudhuri Busilaktuna Ona Taineba Mafam Amada Phiral Yungalibano Mafam Adusu Onei Aduga Mi Adusu Onei Madu Amarum Dairga Yam Satiba Yam Sirasoiba Issue Umun Hana Lowi Iconoclast Wuni Hanasu Lowi Naki Ahmad Chaudhuri Moirang Thodokta Yam Yawi Chumi Taimusu Mahang Piran Chikatida Chikatkiba Adumakti Natti Hairiba issue sida Karigumba Narendra Ningombana Samam Nabalabadi Kang Hitanview Natragana Island Matters Memorial Local Advisory Committee Official Akanda Unibiduna Kankang Datana Bibayagani Council of Higher Secondary Education Manipur Kosem Amade Parak New Delhi Anina Silaga NEP 2020 ki makhada packet kadoriba holistic progress card amade standardization of question paper template ki matangda numit mangani ki oiba workshop amangase Mairong da laiba classic grand ge Imperial Hall da hodokre workshop hodopagi thoram aduda Parak ki CEO and head professor Indrani Baduri Kosem ki secretary case Asikumar Kosem ki chairman T Ozid Kosem Controller of Examination Ojoy Amadi Tongan Ba Higher Secondary School Singdagi Lakpa Oza Singna Saruk Yakhe Thauramga Mari Lainana Kosem Chairman T Ojit na Hai Ngasi dagi Hauraga Numit Mangani Chup the Pangthokadoriba workshop Ase Maru Ina NEP 2020 ki guideline matung ina India ki board amade council singge makhada laiba school singda holistic progress card chana hangadoriba asigi matang na pangthokpane holistic progress card asina class 1 dagi 12 fawbada laiba mahairoi singge academic amade extra curricular activities singge report maintain tawgane NEP 2020 laktringai mamangdadi student ki progress report ase subnatagi mahairoi aduna exam da fanglakpa marks adu khaktama count tawe Adobo holistic progress card asidadi mahairoi adugi marks khaktan natana mahairoi aduna pamjaba extracurricular activities singi su grading pigane holistic report card asi chahi ani ahumgi manungda India pumbagi oina introduce toroklakane maram aduna holistic progress card asi implement tawringai da card asi karino haiba mayek singra khangnaba workshop asi pangthokpane NEP 2020 ki makhada India manung de leiriba state board council amade CBSE board ki curriculum sing asi chap manaba moongda set tawragani hainasu mahana makha chana phongdokhe India da leiriba schools natraga board ki examination se either CBSE no bi ai natraga se Maharashtra board bi ai Kerala board bi ai Manipur board bi ai council bi ai sigi question standard question setting se chap manarani standard of equivalency of boards and later neighbor. Adugi idea to the question Pangtok Sabani. Kodamina Manipur the class 9 the Natraga 10 the Natraga 11 12 numbers hard question design and Magi standards CBS no logo to a chamana neighbor. Masi Kuna question bank in a legani, my Magi board Natraga council to the kind of the same question bank and question bank see open the Pangoi Masi Kogi IT cell gumada thangani aduga loinana madudagi akoina India gi lariba board natraga council lariba mayam sigi equivalent oiba maungda semgadoba chanabasi horani hojise sahi amani sida suidana horani Moirang Kangleirolgi yamna maru oiba thauram ama oiriba event daw ayang leima ahal amasung atombina yumthongi kabog yenbagi saruk ama oina Moirang AC gi thamna pokpida event daw ayang leima ahal amasung atombina kabog yenkre Jingu Ibudaw Thangjin Committee thamna pokpina sinduna wakching gi thanil numitagi kabog poktuna Haudokiba Tauram Aduda Ngangkhalawai Gram Panchayat ki manung channa leiba thamna pokpi khulgi yumthong chatruk romda event daw ayang leima ahalna ngarang wakchingi tara tarugni panbada aduga event daw ayang leima atombina ngasi wakchingi tara taret panba numitta khul asigi yumthong singda chatuna kabok yenbagi thauram asi pangthokhi thamna pokpida leiba Ibudaw Thangjin
Laibunggi Geta Ahanba Oina Kabok Yelaba Matung Kaifa Kaitelgi Kaitel Lairembida Anishuba Oina Kabok Yenki Makha Tarakpa Oina Khul Asigi Mamang Lekai Maning Lekai Makha Lekai Amasung Awang Lekaida Ibudau Amasung Ibendau Ayang Leima Ahal Amasung Atonbigi Saklon Lauduna Ngarang Amasung Ngasi Khul Asigi Khunja Singna Kabok Yenbagi Thoram Adu Pangthokhi Khul Asigi Khunja Singnasu Ibendau Ayang Leima Ahal Amasung Atonbida Makoi Makoigi Inkolda Haujaba Kum Asigi Anoba Manamasing Amadi Uhai Kaya Amasu Katnaki Thauram Asigi Mangani Shuba Wakjingi Taramapan Panba Numita Sangning Kumbagi Thauram Pangthokani Haina Committee Asigi Maikidagi Fongdorakli KFNPD gi OSD Paul Haubam Bobina Luchinba Team Amana ngasi Luwang Sangbam da Leiba MS Kanglaipak Service Station da inspection chathakre Team aduda KFNPD gi Director K Bonoga Loinana Wets and Measures Department ki official sing Indian Oil Corporation Bharat Petroleum Corporation Limited Hindustan Petroleum Corporation Limited amadi Nayara Energy Limited ki mihu singsu sarukyaki Yengsin Khongchat adu Oil Marketing Company OMC gi da lamdam asida hangliba oil pump singda yoliba gari thau gi chang amadi quality ningthina check tawnabagi pandamda pangthokhibani khongchat aduda motor spirit amadi high speed diesel gi nozzle test su tawki mafam adudagi thau gi sample su lokhatuna IOCL gi laboratory da test tawnaba thakre hairi karigumba test aduda Bureau of Indian Standards ki matung inna permissible limit tagi henna potyan yawram labadi oil pump adu matam pumbagi oina lonsin naba logi matung inna mathau taba action lokhatani hairi khongchat aduga mari leinana KFNPD ki director ke bonona hai miyamda asengba amadi aphaba gari thau phanghanabagi pandamda yengsin khongchat asi pangthokpani khongchat asida petrol amasung diesel sengbagi chang density amadi miyamda piriba thau gi chang asi chumlibra haibadu yengsille mafam asida leiramliba oil pump ki record ka joint inspection team na phangliba record ka kharamakhay khenaba thengnarabasu permissible level da leiri makata nasu asigumba khudaki oiba inspection sing atai oil pump sing da chathakigani hainasu mahangna makata na phongdokhi pump khudingmak khoina check tawba ngamjadragasu across all districts adogi across all khoigi types of companies sing simayam gi outlets sing retail outlets sing asi akhoi suna cover tawba ngamnaba khoi randomly select tawraga admaina khoigi team sina surprise checking ni inspection ni khoina tawjadoriba se aduna ngasi khoina inspection asigi ahanba oina Imphal East District Laiba MS Kanglaipak Service Station Luwang Samam Masida Koi Nasigi inspection Sigi Ahan Bahuzabani Aduga Kogi finding the Pamasigi Ahanba Kogi recorded density the MS oil gina 754.6 oiba Akoina Tengnabada 753.4 variation the 1.2 Aduga ISSD Sidana Makoigi recorded density the 841 otherwise Koina Tengnazabada 841.3 variation the 0.3 the high reversing as Koina Dum Tengnazabada Koigi acceptable range Gimadunda Labang Actani Thobal Kiam Sifaida Leiba Art Care Foundation Amasung District Legal Services Authority na sinduna nongmagi oiba legal awareness program ama ngasi pangthokre Manipur Legal Services Authority gi mideng makhada Thobal College ta pangthokiba thauram aduda Thobal College ki principal Professor A Nabachandra College asigi Physics Department ki head Dr N Ibobi amadi IQAC gi coordinator Dr L Akendrana maru oiba mithunglen sing oina sarukyakhi Miyoi chama romna sarukyaduna pangthokiba thauram aduda DLSA Thaubalgi panel lawyer Khoishnam Lembisana Maidinguna free legal at haiba hiramda wangangki aduga KVK Thaubalgi thabaktagi potharaba agronomy gi matter specialist and tombana climate change and its impact haiba hiramda wangangki thauram adugi saruk ama oina u chara kaya amasu thakhi
VDF ki dimansing lengakna thabakta onthoraktabagi mayokta VDF Employees Welfare Association Central Committee na sinduna tha asigi taratarukta chatkadawriba mass peace rally da Imphal East District VDF Welfare Association na mapungphana sawgatkani haina association asigi General Secretary Mohammad Sirajuddin na phongdorakli press da thadorakpa video message amada Mohammad Sirajuddin na hai matam sangna VDF singna tanduna laklaba dimansing lengakna tha asigi mga faubagi manungda thabakta onthoraktrabadi thangnaba numita Manipur sinba thungna BDF personnel singna mass peace rally ama chatnaba haukiba December 19 da pangthokiba mifam amana warep laukibani khongchat asi Imphal East District VDF Welfare Association na mapungphana sawgatkani amade VDF singasu khongpham chetna lepminagani lengakna su VDF singna taliba demand sing asi athubada thabakta onthokpiyu haina mahangna makhatana phongdokhi School sabada politics tawduna mahiroi shingi tunglam chat tambangam daba phibam amada thambiganu haina All Manipur Muslim Students Organization AMSO na phongdorakli AMSO General Headquarter gi HRD Secretary CH Nargis Hassan na thadorakpa cherol amana hai School fagadhan si mission gi makhada Paubitek High School semnaba kumjali singani kunithoi da lengangna thadarakiba senpham atopa mafam da divert tawnaba honaramliba asi laibak thibani Wangoi AC gi MLA Khuraijam Loken na School saba lakpa sinmi singda ayat apan pikiba asi hakchin na lawi tawong asi mahiroi kunai gi mayokta lepani haina lauroidabagi maram leite MLA gi khongpham asi athubada handokadabani School sabada ayat apan piriba sing asigi mathakta mari leinaba singna hojik phawba action amata laukhatana leiriba asi karigino haibasi achauba wahang ama oiri nakal amaromda MLA Local Area Development Fund dagi MLA na classroom ani sagani haina phongdorakliba asi taramna oi adum oina School fagadhan si mission gi makhada school asina phangpham thokpa senpham atopa mafamda thaidokibadi kaidawnungda yaba ngamloi haujik lairiba chayet nabasing asi anauba academic session hodringai gi mangoinana mari leinaba singna loishinbiyu haina su cherol asina makhatari Naurem thong khulem lekai da leiba Model English Academy na tongan relief camp ta changjafam lauduna leiba mahirui singda lemna mahai masin tamhanduna lakiba adugi makha chatharakpo oina kumsi chahigi su khudong chaba ase IDP mahirui singda makha chana phangangani haina school gi maikei thanglakle hiram asigi matangda sangai proud pangthokiba pawgi mifam amada school asigi principal chingkhai nganba tongbrana hai irang asigi chaitheng nanglaba IDP singi awaba yenglaga school asida lemna mahai tamhanbagi mathakta lemna boarding da leiba amade lemna lairik phanghanbagi khudong chaba piduna lakle Chotharaba khunai asigi yenglaga IDP sing da natana school asida tamba mahiroi sing minjal sel da natana thagi fi amata laude masigi mathakta mama mapa lejadraba angang singi oina sel amata tinghandana mahai tamhale School asigi oina kumja English ngani shumna kuntaruki session ase tha asigi kunipan dagi haurakane School asida mahai tamhaningba singna tha asigi tara fawbugi panungda school asida mingchanba yagani haina mangna makha takhi Modern English Academy Naurem Thong Khulem Lekai da leiba aikoi le number 8 ta leiriba schools hariba school sina aikoi mamangi chahi dagi aikoi na relief ki damak tasu aikoi 100% free oidana boarding ga kona na adum thamjai aduga chatharakba oina handak ki chahi sisu adum relief ki oina aikoi adum free da 100% adum free oikini loina na relief ki nataba mahiroi sing desu aikoi thagi mali fee amta laude sumna gi admission khatamak laubani aduga aikoi na orphan gi damak tasu 100% free oibani laiba tang tara gi nithoi sida aikoi admission school sigi last date orani admission matam si nangnana ba aikoi lamdam si leiba parents sing lakpiduna hariba school sida aikoi ming chanbiduna pijariba school sina piriba kudong sab sing si lobiu hena miyam da koi paujen jari India da skin supplement sizinabagi chang adugi matik wangkhalakpaga iroinana skin phajathonabani haiduna chemist natroga Instagram reels na recommend chawba capsule powder amadi pills na miyoi kaya ama awafda taba yawi haina Times of India pauchegi report amana haire Times of India pauche na piba report asina hai skin supplement ase prescription yaudana yonbada akaiba amta leite adubu maram chadana sizinarabade hormones liver amadi digestion system na chimbada sohanbata natana blood test tawbada result lana thohanba fawba yawi haire asigumba thawong ase doctor tanadana skin supplement sizinarubadagini haire skin supplement sizinabana unsa amadi hakchang na thohanba akaiba singi manungda collagen powder amadi pills so amani haire
ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯅꯔꯤꯕ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯎꯟꯁꯥ ꯑꯁꯤ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯗ ꯂꯧꯊꯣꯛꯍꯟꯗꯨꯅ ꯊꯝꯅꯕ ꯑꯃꯗꯤ ꯐꯖꯅ ꯂꯩꯅꯕ ꯀꯣꯂꯥꯖꯦꯟ ꯄꯥꯎꯗꯔ ꯑꯁꯤ ꯀꯣꯐꯤ ꯅꯠꯇ꯭ꯔꯒ ꯏꯁꯤꯡꯗ ꯍꯥꯞꯇꯨꯅ ꯑꯌꯨꯛꯇ ꯊꯛꯅꯔꯤ ꯑꯗꯨꯕꯨ ꯃꯦꯔꯤꯟ ꯀꯣꯂꯥꯖꯦꯟꯗꯗꯤ ꯀꯦꯜꯁꯤꯌꯝꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯌꯥꯎꯕ ꯃꯔꯝꯅ ꯃꯁꯥꯒꯤ ꯂꯩꯅꯥ ꯂꯩꯖꯕ ꯃꯔꯨꯑꯣꯏꯅ ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯕꯁꯤꯡꯗꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁ꯭ꯀꯤꯟ ꯁꯄ꯭ꯂꯤꯃꯦꯟꯠ ꯆꯥꯕꯒꯤ ꯃꯍꯨꯠ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯤꯡ ꯍꯥꯏꯕꯗꯤ ꯍꯋꯥꯏ ꯁꯪꯒꯣꯝ ꯁꯅꯥ ꯌꯦꯔꯨꯝ ꯉꯥ ꯌꯦꯟ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯆꯥꯕꯤꯌꯨ ꯃꯔꯝ ꯆꯥꯗꯅ ꯀꯣꯂꯥꯖꯦꯟ ꯆꯥꯁꯤꯟꯕꯅ ꯎꯟꯁꯥ ꯐꯖꯍꯟꯕꯒꯤ ꯃꯍꯨꯠ ꯀꯤꯗꯅꯤꯅꯆꯤꯡꯕꯗ ꯂꯩꯅꯥ ꯀꯌꯥ ꯄꯣꯛꯍꯟꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯕ꯭ꯔꯥꯏꯠ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯪꯊꯥꯅ ꯁꯤꯟꯗꯨꯅ ꯆꯠꯊꯔꯤꯕ ꯑꯅꯤꯁꯨꯕ BYO ꯇ꯭ꯔꯣꯐꯤ ꯃꯅꯤꯄꯨꯔ ꯑꯣꯄꯟ 5S ꯁꯥꯏꯗꯃꯦꯟ ꯐꯨꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯠꯀꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯁꯦꯃꯤꯐꯥꯏꯅꯦꯜ ꯃꯦꯠꯆꯇ ꯅꯦꯜꯁꯟ FCꯅ PUBG ꯌꯨꯅꯥꯏꯇꯦꯗ ꯑꯪꯊꯥꯕꯨ ꯒꯣꯜ 3-3ꯗ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯐꯥꯏꯅꯦꯜ ꯆꯪꯈ꯭ꯔꯦ ꯅꯦꯜꯁꯟ FCꯒꯤ ꯃꯥꯏꯄꯥꯛꯄꯒꯤ ꯒꯣꯜꯁꯤꯡ ꯑꯗꯨ ꯃꯦꯠꯆꯀꯤ ꯃꯤꯅꯤꯠ 9, 13, 18 ꯑꯃꯗꯤ 32 ꯆꯠꯄꯗ ꯃꯊꯪꯁꯤꯠꯅ ꯃꯥꯂꯦꯝ, ꯀꯣꯔꯧ, ꯖꯣꯌꯥ ꯑꯃꯗꯤ ꯅꯦꯜꯁꯟꯅ ꯆꯟꯈꯤꯕꯅꯤ PUBG ꯌꯨꯅꯥꯏꯇꯦꯗ ꯑꯪꯊꯥꯒꯤ ꯒꯣꯜꯁꯤꯡ ꯑꯗꯨꯅ ꯃꯦꯠꯆꯀꯤ ꯃꯤꯅꯤꯠ 30, 38 ꯑꯃꯗꯤ 94ꯗ ꯂꯦꯅꯤꯟ, ꯀꯤꯁꯟ ꯑꯃꯁꯨꯡ ꯗꯦꯅꯤꯁꯅ ꯆꯟꯈꯤꯕꯅꯤ ꯉꯁꯤꯒꯤ ꯃꯦꯠꯆ ꯑꯗꯨ K ꯑꯉꯧꯕꯅ ꯆꯤꯐ ꯒꯦꯁꯠ, Y ꯇꯣꯂꯞꯄꯤꯁꯛꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯃꯁꯨꯡ K ꯃꯣꯃꯣꯟꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯈꯤꯕꯅꯤ All Jiribam Sports Association AJSA na sinduna Jiribam Higher Secondary School gi sanabungda chathariba anishuba Ilangbam Tomba Singh Memorial Junior Boys Under 17 Football Tournament ke ngasi sanakiba ahanba semi-final match ta CKC na Sonapur GPSA bu goal taruk shinoda maithiba piduna final changkhre match aduda Sonapur GPSA na toss ngamduna side khankhe aduga CKC na ball kauduna sanaba hokhi half mamang phawbada team animakna goal amata chanaba ngamkhide tungda CKC gi sanaroi Shohel Ahmad na match ki 53 humphumari amadi humfutaruk shuba minita goal amamam chanba ngamkhi masigi mathakta John Abdul Hasim amadi Savir Ahmad na match ki minute 53 humfunithoi amadi humfutaramathoi da goal amamam chanduna CKC na Sonapur GPSA bu goal taruk sinoda maithiba piba ngamkhibani panbaya badi tournament asi Jiribam gi Babupara dagi Ilangbam Toyai gi imung manungna makhoi gi leikhidraba mapabung Ilangbam Tombagi mingda katpani